Tongan fam ani thokiba gari accident ki thodokta Meeoi ama Laikannakhre ngamdana laikhidre atopa Meeoi anina asu open nangkhre hairi thodok sing asi matang police tei panga paw na hai ngarang numidang pung 9 nipurom ta matamda Imphal West District Police Station gi manung sanba Singmairong Police Outpost manakta masak khanghogdaba gari amana Honda Activa tungna lakpa Meeoi ama gari na thomlambadagi Activa tungna lakpa Meeoi adu Laikannakhre ngamdana thodok thofum adumaktada laikhidre hairi laikhidraba Meeoi adugi maming Nauroibam Sasi Sahi nifu taret apopo laikhidra mangi kawi hangang awang laikai dagini mahak Honda Activa number MN01C8225 tungno lakhibane adu mahak masak khanghogdaba gari achobu amana thomlamkhibane gari achobu aduna sasibu thomlamlaba matung mafam adudi khamlam matuduna thawruga satkibani haire tawdo udugi matang Imphal West District Police na case mare start tawkhibga loyena asibak sang tawlok thofum dagi lakhalaga rimsim mok thamkhre loyena sian khaba masak khanghogdaba gari adu thidabi khongul libgi thabak sathaba hokre haire nakal amarom dangarang thilpung ani makhairom ta matamda Meeoi Police Station gi manung chanba sano vengda mapolsuba IRV gi personal sina tungno lakpa Tata truck number MN019803 na passenger puba okto registration number MN06SE3063 da thomagi thodokta okto dugi driver amasung passenger ama asu open nangkhre hairi soklaba tu adugi driver adugi maming Thangkhalal Elias Lalpu sei kunthraga manga apopo laikhidraba lamkhoswan kawi Meeoi ward number 3 gamnong bengdagini hairi aduga atopa passenger aduna Meeoi gi Phaisam bengdagi Lanmuan Sang Elias MAMI sei nifutaret apopo kapsungwa kawi hairi makhoi animak Meeoi hospital Laikannakhre aduga puthoina kudong chiningai oidre hairi tawdo adugu mai lena su Meeoi police na case amare start tokre hairi